Hi mayam, Sonia's Kitchen da Sonia na mayam bu amuka taramna okchari ngasi ai ham hospital da akoi ni paga ngatang chacharugi ge adudi horen ajoraga karigi chatlina do mayam do ucharake mayam na ai channel sibu karigumba anoba ngasi jengba taraga di subscribe to biu like share comment to biu mayam na ai channel sibu nuksibiduna subscribe to biramu adudi ajoraga mu ucharage mayam. Hi mayam punamak nungairibo mayam punamak po Sonia channel da Sonia na mayam utaram na okchari ngasi hojik ayuki pung 9 makai tare asiga akoi dia maning da lei se hojai gi ham hospital lai do ato hospital ne bako seisiga manipur gi akoi sina mayam ama duty tana lei ado akoina ngarang angang school thin lakpada pangan mayang pangan masa ama moigi kidney problem hoya ado I donor mathau ta ya khamba ado mi thi phangde ado do akhoi bana ma pirage aina hojik lai ado manung dadi akhoi namaroi ge manung da namadi nuhaite ado mapan dagi sum namage hoji akhoi chalung ge mayam ma chang hare ren pi bo lora thokla ga mu charake mayam macang hare piba manung dari photo de nambai allow pi damare aduna manung dari namaroi ge horen I piba lora thokla kana mung namjara ge mayam I pibam da macang hare huji ma office ta phone tawri ma khara thengak pa jai na changrani manung da I pi grani sigale I pibam ni se manung da changgare an thola ga mu charake mayam punamak I pibam do sigale re jengbiu ma hojik changgare I piba ma thokla kana mohan ucharake kamatam thoklai jengsi mayam hoi do ma I piba loina thoklae aina somda thoinga da ma I piba loina thokhare sini moi ham hospital sonda moi nursing tambagi ni ase manipur macha sing mayam amsu ji anoba angka tamnari ase siga ham gi asonda ma jam chauri mafam se sona kan asai ai khoin chang kodona side amani asina side amani jengbiu mayam maini side se jengbiu chawani jamna hospital se sona gari parking mayam ama laire program ama laibagi program ju kan semi siga mathak ta ju sem galli dode khoi ni pa manak tamung chalugi si ma I pi loina thokhare mayam ai huji halakna jum jaure akoi ni pa de thabak chakhare ma duty matam jauna chakhare ai bazar changakna nga khara lora lae ngasi nga ma sona I do blood to piramabani na nga leire horen nga do thongani ado huji nungsa ju sare ngasi gidi matang asida blog se losenjarege mayam na nungsibiduna ai channel se bu support to biu subscribe to biu like share comment to biu mayam ado aina ngasi thangachaba sidi ai asengmadadi ai haigadabadi ngasi aina akoi nipana blood donate tawbodo ado ai thangacharoi siradi khalambani ado amuk asum chaluboduga thangalage haina thangachare ado akoina se blood se donate tawre na uchaningna ucharakpa na chade mayam sigi mamang da so akoi anira humrak pi khare adugodi ulakte ngasi ulai sina sum mayam ko blood donate tawse phayena khanjabadagi karigumba kanagumba amna blood donate tawba tarasu asiga hakchang da kesum asokpa leite ado akoi nipagi di ngasi anira humrak sure blood piri se handa kisiga ahumrak helamare blood piri se ado mayamna asum kharamana haine blood pira ko ngawba ama tawba lei kholi adu kisum adumain thoidokudi kisum tawde ado lagi thoujane kisum tawdabasu oresano do blood pirami masu nungai jai phana phabo oresano akoi gisu phabo oijarage ado aigi subscriber mayam aigi channel siga jengbiriba nungsiba aigi viewers mayam akoi mayam punamak nungai jai phabo oiminasi nungai minasi ado asi hairaga ngasi gi blog se matang asiga loisenjarege mayam thank you mayam.